ꯁꯤꯁꯦ ꯀꯪꯁꯤꯜꯂꯛꯑꯦꯀꯣ ꯏꯁ ꯃꯈꯥ ꯐꯛꯆꯜꯂꯝꯃꯦ ꯌꯥꯔꯅꯤ ꯃꯨꯊꯠꯂꯅꯤ ꯍꯣꯔꯦꯟꯁꯤ ꯂꯣꯏ ꯐꯛꯆꯟꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝ ꯄꯥꯁꯇꯥ ꯁꯦꯝꯃꯤꯅꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯛꯑꯒ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯁꯤ ꯑꯇꯥꯇꯣꯞꯄ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯩꯅ ꯑꯗꯣ ꯁꯦꯝꯃꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯩ ꯑꯍꯥꯟꯕ ꯁꯦꯝꯖꯔꯤꯅꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁꯤꯁꯦ ꯁꯛꯁꯦꯁ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯑꯩ ꯃꯊꯪꯗ ꯐꯖꯅ ꯑꯩꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦꯀꯣ ꯑꯌꯨꯛꯀꯤ ꯂꯣꯏꯅ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯄꯨꯡ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯎꯇꯤ ꯇꯧꯒꯦ ꯉꯁꯤꯁꯦ ꯅꯣꯡ ꯆꯨ ꯉꯔꯥꯡꯁꯦ ꯎꯇꯤ ꯇꯧꯕꯗꯣ ꯑꯩꯅꯅꯦ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯀꯗ꯭ꯔꯥ ꯅꯍꯥꯟ ꯅꯨꯡꯇꯤ ꯃꯪꯉꯒ ꯀꯩꯅꯣ ꯇꯧꯏꯀꯣ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯏꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅꯅꯦ ꯅꯣꯡ ꯆꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯃꯣꯇꯣꯔꯗꯣ ꯇꯤꯡꯁꯤꯜꯂꯒ ꯑꯗꯨꯒ ꯍꯦꯛꯇ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯄ ꯇꯤꯡꯁꯤꯜꯂꯨꯔꯕꯅꯤꯅ ꯁꯣꯛꯁꯨ ꯆꯥꯅꯤꯡꯗꯦ ꯁꯨꯝ ꯎꯇꯤ ꯇꯧꯔ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯉꯔꯥꯡꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯇꯤꯡꯍꯧꯗꯦꯕꯀꯣ ꯑꯩꯅ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯁꯦ ꯑꯌꯨꯛꯇꯒꯤ ꯂꯦꯞꯄꯔꯣꯏ ꯈꯪꯉꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯀꯔꯤꯝ ꯂꯩꯇꯦꯕ ꯊꯣꯛꯂꯛꯄꯩꯀꯣ ꯑꯗꯨꯅ ꯉꯁꯤꯁꯨ ꯐꯤꯁꯦ ꯉꯔꯥꯡ ꯑꯩꯅ ꯁꯨꯔꯨꯕꯩꯅꯤꯁꯦ ꯀꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯐꯦꯟꯗ ꯐꯧꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯎꯇꯤ ꯇꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩ ꯆꯤꯠꯊꯗꯅ ꯑꯝꯇ ꯎꯠꯂꯛꯀꯦꯕ ꯑꯩꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯏꯁꯇꯥꯏꯜꯒꯤ ꯎꯇꯤ ꯈꯨꯊꯣꯡꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯁꯦ ꯑꯩ ꯎꯇꯤ ꯇꯧꯅꯕꯅꯦꯕ ꯎꯁꯣꯏꯁꯤꯒ ꯃꯃꯥꯅ ꯏꯔꯣꯟꯕꯒꯦꯅ ꯍꯥꯏꯕꯗꯣ ꯏꯔꯣꯟꯕꯗꯣ ꯑꯣꯔꯣꯏ ꯁꯤꯁꯦ ꯎꯇꯤꯒꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯁꯤꯁꯦ ꯈꯣꯛꯄꯒꯤꯅꯤ ꯑꯗꯨꯝ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯈꯣꯛꯇꯣꯏꯅꯤ ꯌꯨꯝꯒꯤ ꯊꯩꯕꯣꯡꯒꯤ ꯃꯔꯨꯅꯤ ꯑꯝꯇ ꯈꯣꯛꯈꯤꯒꯦ ꯃꯌꯥꯝ Rồi, chay luôn. Đây bạn. Cái cô rồi bạn. Đây bạn. ꯁꯦ ꯆꯥꯃꯨꯔꯅꯤ ꯍꯧꯖꯤꯛ ꯆꯥꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯥꯝꯃꯒꯦ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯇꯥꯛꯑꯗꯤ ꯅꯝꯊꯤꯒꯅꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯁꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯥꯝꯃꯣ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯩ ꯀꯣꯟꯅ ꯍꯩꯗꯣꯛꯈꯣ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯅꯝꯊꯤꯒꯅꯤ ꯍꯥꯏꯕꯗꯤ ꯎꯁꯣꯏꯒꯤ ꯃꯍꯤ ꯑꯩꯈꯣꯏ ꯆꯥꯝꯕꯒꯤ ꯎꯁꯣꯏꯁꯤꯁꯨ ꯅꯝꯊꯤꯕꯅꯦꯕꯀꯣ ꯅꯨꯃꯤꯠ 2 ꯁꯨꯔꯗꯤꯀꯣ ꯑꯗꯨꯒꯤ ꯅꯝꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯂꯝꯖꯥꯏꯅꯦꯅꯀꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯒ꯭ꯔꯨꯞ ꯃꯅꯨꯡꯗ ꯆꯥꯝꯃ ꯍꯩꯗꯣꯛꯈꯤꯅꯦ ꯍꯥꯏꯅ ꯁꯤꯗ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯒ ꯂꯦꯕꯨ ꯃꯅꯥꯃꯨꯛ ꯍꯦꯛꯎꯔꯅꯤꯕ ꯃꯌꯥꯝ ꯁꯤ ꯇꯦꯕꯜꯁꯦ ꯇꯩꯊꯣꯛꯑꯁꯨ ꯀꯣꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯃꯔꯥꯡꯉꯦꯕꯀꯣ ꯐꯠꯇꯕꯕꯨꯗꯤ ꯐꯠꯇꯕꯅꯤꯗꯣ ꯄꯨꯔꯥꯗꯤ ꯃꯈꯣꯡ ꯅꯥꯀꯟ ꯃꯖꯥꯗꯣ ꯏꯃꯨꯡꯗ ꯊꯝꯃꯝꯃꯤꯗꯣ ꯃꯥꯡꯒꯣꯟꯗ ꯄꯣꯠ ꯆꯩꯒ ꯊꯥꯡꯅꯅꯕ ꯍꯥꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯋꯥꯏꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯃꯣꯇꯣꯔ ꯇꯪꯈꯥꯏꯔ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯔꯥꯖꯙꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯗꯨꯀꯥꯟꯗꯩ ꯑꯗꯨꯃꯥꯏꯅ ꯂꯧꯏꯀꯣ ꯑꯗꯨꯅ ꯃꯇꯔꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯗꯨꯀꯥꯟꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯛꯇꯥꯗꯁꯨ ꯎꯇꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯁꯤꯟꯕꯅꯦꯕꯀꯣ ꯅꯣꯡ ꯆꯨꯕꯗꯨꯒ ꯑꯗꯨꯅ ꯂꯩꯍꯧꯗ꯭ꯔꯦ ꯁꯤꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯁꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅꯁꯨ ꯃꯨꯠꯆꯔꯛꯀꯦ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯩ ꯍꯧꯖꯤꯛ ꯂꯦꯕꯨ ꯃꯅꯥ ꯍꯦꯛꯎꯈꯤꯒꯦ ꯁꯤ ꯆꯪꯗꯣꯏꯁꯤꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯀꯥꯐꯩ ꯆꯤꯛꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯃꯥꯒꯤ ꯆꯄꯜꯁꯦ ꯇꯣꯡꯁꯤꯜꯂ ꯂꯥꯛꯑꯦ ꯃꯩ ꯆꯨꯈꯠꯈꯤꯒꯦ ꯍꯋꯥꯏ ꯁꯨꯝ ꯍꯥꯞꯆꯤꯜꯂ ꯐꯨꯠꯂꯒ ꯎꯇꯤꯗꯣ ꯈꯔ ꯊꯦꯡꯅ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯨꯜꯂꯒ ꯍꯥꯞꯄꯒꯦ ꯎꯇꯤꯗꯨꯀꯣ ꯍꯧꯖꯤꯛ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯦꯕꯨ ꯃꯅꯥꯁꯦ ꯍꯣꯔꯦꯟ ꯈꯔ ꯃꯨꯜꯂꯒ ꯍꯥꯞꯀꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯃꯅꯝꯗꯣ ꯍꯦꯛꯇ ꯃꯥꯡꯒꯅꯦꯕꯀꯣ
ꯑꯩꯗꯤ ꯂꯦꯕꯨ ꯃꯅꯥ ꯆꯥꯝ ꯆꯥꯝ ꯍꯥꯞꯄꯤ ꯎꯇꯤ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨ ꯃꯌꯥꯝ ꯎꯇꯤꯗꯣ ꯍꯧꯖꯤꯛ ꯁꯧꯔꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯦ ꯏꯜꯂꯛꯀꯦ ꯎꯇꯤ ꯊꯥꯛꯄ ꯌꯥꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯊꯥꯎ ꯍꯥꯞꯄꯤꯁꯦꯀꯣ ꯎꯇꯤꯗꯣ ꯄꯥꯊꯔ ꯁꯧꯒꯠꯂꯛꯇꯅꯕꯅꯦ ꯊꯥꯎ ꯍꯥꯞꯄꯗꯤ ꯁꯧꯒꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯄꯄꯥꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯑꯗꯨꯅ ꯇꯥꯛꯑꯝꯃꯦꯕꯀꯣ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯎꯇꯤ ꯇꯧꯕ ꯇꯥꯛꯄꯗꯣ ꯄꯨꯄꯨ ꯑꯗꯨꯝ ꯇꯥꯛꯑꯦꯕ ꯑꯩꯉꯣꯟꯗꯀꯣ ꯃꯇꯔ ꯅꯠꯇꯕꯗ ꯍꯋꯥꯏꯒꯤ ꯎꯇꯤ ꯇꯧꯕꯗ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯎꯇꯤ ꯍꯥꯞꯆꯤꯜꯂꯝꯃꯦ ꯉꯥꯏꯍꯥꯛꯇꯪ ꯐꯦꯟ ꯃꯈꯥ ꯐꯝꯒꯦ ꯅꯣꯡ ꯆꯨꯔꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯅꯨꯡꯁꯥ ꯑꯣꯂꯥꯡꯕꯁꯤꯗꯤ ꯁꯨꯡꯐ ꯐꯗꯦ ꯑꯗꯨꯒꯤ ꯐꯦꯟ ꯃꯈꯥꯗ ꯉꯥꯛꯇꯪ ꯐꯝꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒꯁꯨ ꯍꯣꯔꯦꯟ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯍꯩꯖꯅꯝꯁꯦ ꯁꯣꯛꯁꯦ ꯇꯧꯔ ꯍꯩꯖꯤꯟꯈ꯭ꯔꯅꯤ ꯃꯌꯥꯝ ꯈꯣꯠꯊꯒꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯈꯨꯠ ꯑꯃ ꯊꯥꯖꯤꯟ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯎꯇꯤꯁꯦ ꯐꯛꯆꯟꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯤ ꯂꯥꯡꯉꯁꯨ ꯍꯣꯔꯦꯟ ꯐꯛꯆꯟꯒꯦꯀꯣ ꯏꯁ ꯃꯈꯥ ꯐꯛꯆꯜꯂꯝꯃꯦ ꯌꯥꯔꯅꯤ ꯃꯨꯊꯠꯂꯅꯤ ꯍꯣꯔꯦꯟꯁꯦ ꯂꯣꯏ ꯐꯛꯆꯟꯈꯤꯗꯣꯏꯅꯦ ꯃꯌꯥꯝ ꯁꯦ ꯍꯧꯖꯤꯛ ꯃꯍꯤ ꯂꯥꯡꯉꯤꯁꯦ ꯍꯋꯥꯏꯁꯦ ꯄꯠꯇ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯍꯥꯞꯄꯗꯅ ꯊꯩꯕꯣꯡ ꯃꯔꯨ ꯃꯨꯜꯂꯗꯤ ꯃꯨꯜꯂꯦ ꯎꯁꯣꯏꯁꯨ ꯃꯨꯜꯂꯝꯕꯅꯤꯀꯣ ꯊꯩꯕꯣꯡ ꯃꯔꯨ ꯃꯨꯜꯂꯗꯤ ꯃꯨꯜꯂꯦ ꯇꯠꯂꯦ ꯍꯣꯔꯦꯟ ꯎꯍꯜꯂꯛꯀꯦ ꯁꯤ ꯐꯛꯆꯜꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯆꯨ ꯐꯖꯗ꯭ꯔꯤ ꯊꯤꯡꯖꯤꯜꯂꯒꯦ ꯃꯄꯥꯟꯁꯦ ꯂꯣꯏꯅ ꯍꯋꯥꯏ ꯁꯧꯔꯝꯕꯒꯤ ꯂꯣꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇ ꯎꯇꯤ ꯑꯣꯟꯈ꯭ꯔꯦ ꯑꯗꯨ ꯂꯣꯏ ꯐꯛꯆꯟꯈ꯭ꯔꯦ ꯑꯗꯨ ꯉꯁꯥꯏ ꯃꯍꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯐꯛꯆꯟꯒꯅꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯈꯔ ꯀꯨꯏꯔꯒ ꯑꯃꯨꯛꯀꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯋꯥꯠꯂꯤ ꯐꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥꯎꯅ ꯀꯦꯁꯜꯂꯝꯕꯩꯁꯨ ꯁꯛꯁꯦ ꯇꯧꯔꯤꯁꯨ ꯂꯤꯞꯁꯇꯤꯛ ꯇꯤꯛꯀ ꯊꯥꯖꯤꯟꯅ ꯑꯐꯥꯎꯕꯤ ꯃꯥꯜꯂꯝꯃꯦ ꯐꯖꯗꯤ ꯐꯖꯩꯌꯦ ꯃꯥꯏꯁꯦ ꯍꯩꯔꯦ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯀꯦꯕ ꯅꯪꯁꯨ ꯍꯩ ꯃꯌꯥꯝ ꯑꯩꯁꯦ ꯅꯣꯡꯒ ꯈꯔ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯕꯅꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯅ ꯁꯝꯁꯦ ꯄꯥꯏꯕꯁꯦꯀꯣ ꯑꯩꯁꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨ ꯃꯇꯥꯡꯗꯅꯤ ꯁꯛꯁꯦ ꯁꯦꯝꯕꯤꯔꯝꯃꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗꯣ ꯎꯠꯂꯛꯇ꯭ꯔꯦ ꯉꯁꯤꯒꯤ ꯎꯇꯤꯒꯤꯀꯣ ꯃꯃꯥ ꯍꯣꯏꯁꯨ ꯄꯨꯟꯅ ꯆꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯀꯣ ꯑꯗꯨ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯪꯉ ꯆꯥꯈꯤꯕꯗꯨꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯧꯕꯗꯣ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨ ꯁꯦꯅ ꯅꯨꯡꯊꯤꯜꯒꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒꯀꯣ ꯄꯥꯁꯇꯥ ꯆꯥꯅꯤꯡꯃꯟꯈꯤꯅ ꯑꯩꯅ ꯑꯥꯔꯁꯤꯕꯥꯠ ꯑꯇꯥꯗꯨꯗꯨꯅ ꯑꯩꯅ ꯄꯥꯁꯇꯥ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯟꯅ ꯆꯦꯟꯈꯤꯕꯀꯣ ꯑꯗꯣ ꯌꯦꯡꯕ ꯃꯇꯥꯡꯗꯨꯒꯗꯤ ꯑꯩꯅ ꯈꯟꯕꯀꯣ ꯍꯥꯏꯗꯤ ꯑꯇꯥꯅ ꯍꯧꯔꯒ ꯀꯃꯥꯏꯅ ꯍꯥꯎꯗꯣꯏꯅꯣ ꯍꯥꯏꯅ ꯑꯗꯣ ꯏꯁꯥꯅ ꯁꯦꯝꯃꯒ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯁꯛꯁꯦꯁꯄꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯁꯣꯁ ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯁꯤꯁꯦ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯟꯅ ꯎꯍꯜꯂꯛꯄꯀꯣ ꯑꯗꯨꯒ ꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯦ ꯑꯇꯥꯒꯤ ꯆꯥꯔꯕꯅꯤꯅꯀꯣ ꯃꯣꯏꯗꯥꯒꯤ ꯄꯣꯠꯇꯤ ꯌꯥꯝ ꯆꯥ ꯐꯠꯇꯦꯅ ꯄꯨꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝꯁꯨ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅ ꯔꯦꯁꯤꯄꯤꯗꯣ ꯍꯥꯞꯆꯔꯛꯇꯕꯅꯤ ꯃꯌꯥꯝꯗꯣ ꯅꯦꯛꯁꯇ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯁꯤꯁꯦꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯅꯤꯡꯕ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒ ꯂꯣꯏꯅꯅ ꯉꯧꯃꯤꯟꯅꯕꯗꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯅꯗꯤ ꯇꯤꯜꯍꯧ ꯄꯥꯝꯕꯅ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯃꯅ ꯀꯩꯀꯩ ꯄꯥꯝꯕꯗꯨꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯃꯨꯛ ꯂꯣꯏꯔꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯦꯕ ꯚꯤꯗꯤꯑꯣꯁꯦ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯃꯃꯥ ꯍꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯃꯣꯏ ꯆꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯅꯝꯗ꯭ꯔꯦ ꯃꯣꯏꯒ ꯄꯨꯡ ꯆꯥꯔꯕꯅꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯇꯨꯝꯃꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯦ ꯅꯅꯥꯎ ꯃꯆꯥ ꯇꯨꯝꯈ꯭ꯔꯦꯀꯣ ꯃꯥꯒ ꯑꯩ ꯅꯅꯥꯎ ꯃꯆꯥꯒ ꯂꯣꯏꯅ ꯇꯨꯝꯃꯦꯕ ꯃꯥꯒ ꯑꯗꯣ ꯅꯅꯥꯎꯗꯤ ꯑꯩꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯐꯛ ꯊꯥꯕꯁꯤꯅ ꯏꯪꯕꯒꯤ ꯀꯩꯅꯣ ꯐꯪꯕꯗ ꯁꯤꯒꯤ ꯐꯦꯟꯁꯤꯅꯁꯨ ꯀꯜꯂꯦꯕ ꯁꯤ ꯐꯦꯟꯁꯦ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯗꯣ ꯁꯣꯟ ꯔꯨꯝꯒꯤ ꯐꯦꯟꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤ ꯀꯟꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯅꯥꯎ ꯃꯆꯥꯁꯤꯒ ꯑꯩꯒ ꯇꯨꯝꯃꯨꯔꯅꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯎꯅꯁꯦ ꯍꯥꯏꯅꯦꯕ The next day. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯀꯩꯅꯣꯁꯦꯀꯣ ꯅꯤꯅꯦ ꯍꯣꯏꯗ ꯑꯣꯏꯅ ꯇꯧꯔꯅꯤꯀꯣ ꯍꯥꯏꯗꯤ ꯅꯤꯅꯦ ꯃꯊꯟꯇꯅꯤ ꯃꯥꯃꯣꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯅꯤꯅꯦꯅ
hꯧ ꯂꯥꯎꯑꯣꯅ ꯑꯩꯁꯦ ꯑꯁꯤꯁꯦ ꯑꯇꯥꯅꯁꯨ ꯍꯧꯕ ꯍꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯁꯤꯅ ꯕꯦꯁꯣꯟ ꯍꯥꯞꯄꯒ ꯇꯧꯔꯤꯅꯦꯕꯀꯣ ꯇꯣꯃꯦꯇꯣ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯦ ꯑꯇꯥꯅ ꯆꯥꯅꯤꯡꯉꯁꯨ ꯑꯇꯥꯅꯁꯨ ꯇꯧꯕ ꯌꯥꯏꯑꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯇꯣꯃꯦꯇꯣ ꯀꯦꯞꯁꯤꯀꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯀꯣ ꯑꯗꯒꯤ ꯀꯩ ꯍꯥꯏ ꯍꯥꯞꯆꯤꯜꯂꯒꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯗꯩꯗꯤ ꯇꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯟ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯏꯅꯤ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯇꯟ ꯃꯍꯤ ꯍꯦꯟꯅ ꯁꯨꯖꯤꯁꯨ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯁꯨꯃꯥꯏꯅ ꯅꯤꯅꯦ ꯍꯣꯏꯗ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯄꯥꯁꯇꯥ ꯑꯃ ꯍꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯀꯣ ꯑꯇꯥꯒꯤ ꯄꯥꯁꯇꯥ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯩ ꯔꯦꯁꯤꯄꯤꯗꯣ ꯍꯥꯞꯄꯛꯑꯔꯣꯏꯕ ꯑꯗꯨ ꯄꯥꯁꯇꯥ ꯁꯦꯝꯕꯁꯨꯀꯣ ꯅꯦꯛꯁꯇ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯦꯕ ꯅꯦꯛꯁ ꯁꯦꯝꯕꯗ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯤ ꯐꯖꯅꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯁꯤꯁꯦ ꯑꯌꯨꯛꯀꯤ ꯇꯧꯕꯒꯤ ꯃꯔꯥꯡ ꯇꯧꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯆꯠꯅꯤ ꯑꯁꯪꯕꯒꯀꯣ ꯇꯧꯔꯒ ꯆꯥꯔꯦ ꯃꯌꯥꯝ ꯃꯥ ꯑꯣꯏꯅ ꯑꯗꯨ ꯆꯥꯒ ꯃꯥꯒ NIT ꯆꯠꯂꯨꯕꯗꯀꯣ ꯃꯥꯒ ꯑꯗꯨ ꯆꯥꯒ ꯆꯠꯂꯨꯕꯗ ꯁꯦ ꯂꯩꯕꯤꯔꯦ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯩꯗꯣꯛꯑꯒ ꯈꯪꯄꯣꯔꯛꯀꯦ ꯁꯤꯟꯇꯦꯛꯁꯇ ꯇꯥꯔꯨꯕꯅꯤ ꯃꯥꯅ ꯃꯁꯥꯅ ꯆꯣꯡꯊꯕꯗ ꯆꯥꯎꯋꯦ ꯅꯕꯥꯅꯤꯒꯤꯁꯨ ꯌꯥꯎꯋꯤꯅꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯇꯧꯒꯅꯨ ꯄꯔꯥꯊꯥ ꯅꯝꯁꯦ ꯏꯪꯍꯟꯈꯤꯁꯦ ꯍꯥꯟꯅ